Online Manipur gi numidangi pau miyeng tabirba pumnamakpu thoilai shrumna khurumjari ahanbada maruoiba pau Churachandpur Districtbu Kuki Millitantsingi Konung Ouhangumc Manipur lengakna lengak sasan tawbasi Manipur da lairiba district 13 mak chap manaba miyengda yengduna lengak sasan tawbagi hainabi adu thamba chumgani loinana ching amasung tam animakta chap manaba ain chatnahanduna lengak sasan lairi lamdam asi ain chatnaba mafam amani haibadu Manipur lengakna thabak oina pangthoknaba hotnaba tai yamna nungai-tribadi kangluki irang asigi epicenter oiriba Churachandpur asi Manipur gi district ama oirabasu Manipur lengaki makhada laitraba district amagum oina tawbugum tawre masigi khudam haibabu Churachandpur da lairiba Kuki terrorist singna state security force amadi central security force singi mamang maktada khulai paiduna koichat chatpa chahi 19 sudriba angang nupa macha fawba khomjilaga aingi wangmada Kuki Millitantsingi oihennabagi nongmai kappa takpi tambibagi thabak chathari hairiba aina yadaba thabak asi Kuki Millitantsingi social media da thadorakpa matamda malemgi miyam pumba khangli adubu chahi 19 sudriba angangsing Kuki terrorist singda yahonduna ain thugaiduna thabak chatharakpa asi angakpa ama oiri masi khangna una Manipur lengakna ngasi fawba aingi oiba thabak ama fawba paikhatana lairiba asi karigino haiba wahang ama lakli Churachandpur district ta mari lainaba district magistrate na curfew lauthokpa matamda curfew ki chatna pathap thugaiduna phongna thabak tawbada karigumba ain gi oiba thabak amata lokhatpa ngamde maduna Churachandpur gi oina lairiba district administration gi thabak tawriba DC amadi Churachandpur district SP asi leibagi kari kanaribano haiba sumyamna hangnarakli maphoi gi mamang maktada ain yadaba thabak tawba urabasu free thadokuna thamlibasi karigino makoina Kuki terrorist sing phongna saugatlabra haibasini pumnama asi Manipur gi chief minister DGP amadi atai mari lainaba official sing loina khangli uribani adubu Churachandpur district ta aina yadaba thabak thorom sing phongna tawriba asidadi leibaki maikaidagi karigumba wahai ama fawba haiba ngamdana lairi masigi mathakta Manipur thugainaba phongna thabak tawriba Kuki MLA Tarana prime minister da memorandum pisinduna Manipur gi district manga haibadi Chandel Churachandpur Teknopal Kangpokpi Fairjol gi oina chief secretary amadi DGP thambiu haina dabi tawba laikhrabani makhoi gi dabi asi Manipur thugainaba Kuki singi oiba separate administration ama thamba haibadu mai pakna chatharakpani maduna Kuki gi MLA Tara asi Manipur lenga amadi Manipur miyam gi afongba yeknabani haibada haimanba thokloi haina khalli tawbatabu Manipur thugainaba hotnariba MLA Tara asibu Bharat lenga amadi Manipur lenga anina free thaduna makhoi gi mathakta ain gi oiba thabak amata lokhatana lairibasi karigino haiba wahang lakli wahang asigi paukhum Bharat lenga ki luchingba Prime Minister Narendra Modi amadi Manipur gi Chief Minister N Biren na pifam thokpani loinana makhoi gi mathakta ain gi oiba thabak chap chana lokhatkadabani adubu tawfam thokpa thabak sing asi Bharat lenga amadi Manipur lenga anina tawduna leibadagi Kuki gi MLA Tarana naw chawba haibadu oiduna Prime Minister fawbada memorandum pisinduna tonganba Kuki homeland tanabagi thabak phongna chatharakpani maram aduna asigumba Manipur thugainaba miyoising asi lengakna matam chana laksinba ngamba tai aduga Churachandpur amadi Kangpokpi district na chingbada leibaksi ain chatnadabagum makhoina ain thugaiduna tawningba thabak tawrakpada Manipur lengakna yengduna leibagum tawbasi yamna lali Churachandpur amadi Kangpokpi asi Manipur gi mapung phaba district amamamni maduna makhoi Manipur lengakna makhoida miyeng changduna district ani asida ain thugaiduna phongna thabak tawribasing asi ain gi matung ina lokhatpam thokpa thabak adu lokhatuna lengak lairi sasan lairi haibadu Manipur lengakna thabakna utfam thoi loinana hojik maru oina Churachandpur district ta Myanmar romdagi changsilakpa illegal migrant singna Churachandpur asi terrorist ki konung ama onthokna honarakliba loinana Churachandpur da aina yadaba thabak kaya tawriba asi lengakna matam chana laksinduna makhatana irang thoktanaba lokhatpam thokpa thabak sing adu thintadana tawdana Manipur lengakta Bharat lengakta taksinduna lokhatpam thoi tarakpa update ta Military Affairs Committee na miyam da yafabawjet pirakli kumja 2024 ge August 16 da Kanglaipa Communist Party ki lanmi sanglup miyam gi fingang lanmi MFL lingkhatkibagi kunsuba mapok kumon numit thokle numit asi colonialism amasung imperialism dagi ningtamnabagi chapchaba puwari gi wahan thokpiriba 1891 gi August 16 athaubasingi mutnai draba ningsing numitni numit asibu ningsing baga loinana Kanglaipa ki ningtamba amuk hanjinna balantheng chatharakpada amadi Kanglai khunai gi yawol ihok tawbada lanmi sangdup mathau tarakpadagi KCP gi lanmi sangdup miyang gi fingang lanmi 2004 gi August 13 da Churachandpur district ki henglep subdivision gi manung chana laiba chothe munpi da lingkhatki aina thingkhrabalup asigi Military Affairs Committee na thadorok pacherol amada ngasi ekhoi gi mangda lairiba achau achau basing na basing asi tasengna oiba laiba ki fibamni masi
ꯀꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯀꯂꯦꯛꯇꯤꯚ ꯏꯐꯣꯔꯠ ꯑꯃ ꯊꯥꯗꯕ ꯆꯪꯏ꯫ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯠ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯊꯝꯅꯕ, ꯊꯥꯖꯅꯕ ꯑꯃꯁꯨꯡ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯁꯧꯒꯠꯅꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯄꯨꯟꯕꯒꯤ ꯊꯤꯡꯉꯝꯗꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃ ꯁꯥꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯒꯠꯂꯛꯄ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯁꯤ ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯔꯣꯕꯔꯠ ꯗꯤ ꯄꯨꯠꯅꯝꯅ ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜꯒꯤ ꯃꯔꯨꯑꯣꯏꯕ ꯀꯥꯟꯅꯕꯁꯤ ꯑꯁꯨꯝꯅ ꯄꯤ: ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜꯅ ꯑꯄꯨꯟꯕ ꯑꯃꯠꯇꯒꯤ ꯄꯥꯡꯒꯜꯅ ꯊꯦꯡꯅꯕ ꯌꯥꯗꯕ ꯋꯥꯔꯨꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯔꯝ ꯆꯨꯝꯅ ꯄꯨꯊꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯈꯣꯡꯖꯦꯜ ꯌꯥꯡꯍꯜꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯊꯝꯅꯕꯅꯤꯅ, ꯇꯣꯏꯅ ꯎꯅꯗꯨꯅ ꯇꯥꯊꯣꯛ-ꯇꯥꯁꯤꯟ ꯇꯧꯅꯕꯅꯤꯅ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯃꯗꯤ ꯁꯦꯟꯖꯪ ꯍꯟꯊꯍꯜꯂꯤ꯫ ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯑꯇꯣꯞꯄ ꯑꯃꯒꯤꯒ ꯃꯔꯤ ꯐꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯐꯕ ꯃꯔꯤ ꯂꯩꯅꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯃꯔꯝ ꯑꯃ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗ ꯍꯦꯛꯇ ꯐꯪꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯃ ꯍꯦꯟꯅ ꯐꯖꯅꯕ ꯇꯥꯊꯣꯛ-ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯍꯦꯛꯇ ꯐꯪꯂꯣꯏ꯫ ꯄꯨꯠꯅꯝꯅ ꯄꯤꯔꯤꯕ ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯔꯝꯗ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯩꯅ-ꯁꯤꯡꯅ ꯃꯥꯌꯣꯡ ꯌꯥꯕ ꯆꯪꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯑꯦꯜ ꯀꯦꯄꯤꯇꯦꯜ ꯁꯥꯒꯠꯄ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫